Bimal maral mathum wataba ina kaira khunba miyoi amane. Mahaki mafamda sel thumgi awaba karisu laite. Mahaki haibabu mahaki lana thajaganba adu khaktane. Loinana mahaki loinabi delasu mahaka wakhalon sap mane. Wakhal mot chanabana yamna nungsi sanana nongmata awai akhum tawdana laiminnaramme. Adubu makhoi anina lairiba yum asidi singya amada oibana kanagumba miyoi amataga tona tinaduna laiminnabagi khudongchaba adudi lairamde. Supna khakki makhoi ani khaktangi oiba sangsar ama haibadu oiramme. Deladi khungangi sanabi amada saurakpo oibana mirak tinba haibasigi matangda thoina hena khangi. Aduga Bimaldi mahakpu pokpiramba mapabunga singya asimaktada laiminarakpa kaubana karisu khanglamde. Adubu haujikti Bimal amadi Dela makhoi animak yum asida leire. Nongmani Bimal singda satuna mana masing thiruge haiduna satkiramme. Delasu sasan sagol thamliba kaya singadu mathanta hotnaje. Hek yengbada yumlai kaire amadi sasan kaya sing adu ubada pukning huna ingna phajai haibamak yai. Asumna Dela imungda sana thaknanaba sem saduna leiringai thong thilakpagi makhol taraklamme. Maduda mahak angakpa ama phawe. Maramdi mi kana amatana mahaki yum asida lakhidaba asi phana kuire. Ikhang khanghodana kamdongna thong asi thilaklibano khanduna angakpa amaga loinana atithi adubu kanano khangnanaba thoraklamme. Thong hangdoklamme. Matamaduda miyai oirap tauba nupa amakhak leptuna lairamba mahakna ure. Mamit kuptaba makhai nupa adubu koktagi ton phauba yengduna lei. Matawaduda nupa aduna asumna hairamme. Sanbiduna aihaki ifamda ising khuya amatang pithakpiyuba. Aihak wabana loire. Mahaki khonjel aduda Dela tarang amada leirubadagi wakhal khanglak laklamme. Aha, nahakpu kana oirabano. Mafam asidadi kamdawna lakliba. Aduga nahaksi kadaidagi lakpano. Nupaduna khummi. Aihak sargandagi lakpani. Aihaki iming Raju kawi. Asum koina lakpada waman khraduna soktharaduna aram khaurangba phaurakpadagi mafam asida yaurakpani. Dela hana angakpa oiringai mathak aduda amukasu hena angakpa ama oiraktuna mamit lauthoktuna nupa adugi wafam adugi wahai amakhakna hanjin hanjin mahaki manakong aduda yairamme. Nupa adugi masindagi sargan haiba wahai adu sarga haiba oina lana takiduna Dela aduki matik angakpa ama phauраmme. Angakpa aduna maram oiraga yamna langtaknaba khaurangba amaga loinana Delana miyoi aduda hangi. Ha, sarga haiba. Adudi nahak aihaki laikhidaba pabungdo thengnarakpra. Masa saubani makokta tupi ama upkanbani. Aduga makoisu yamna somganba. Ayaba matamda surup adom thakpani. Nupa adusu Delagi wafam aduda angakpa oikre. Mahaki wafam adu mayek sengna tamgi hotnaringai Delana amuk makha tarakhi. Pabungdo masa aibu yamna warawramgani. Aduna nungaina leiramgani haiba thajade. Yaragadi atomna aihaki pabungi damakta setna sanaba kharatang pubikho. Asi haiduna Dela imungda miyoi adubu kaushinduna ising pithakpa khak natana asa athak kaya tawduna seba tawbiramme. Maduda Deladi mahaki laikhidraba mapabung adubu ningsingna wari kaya tamjaramme. Mahasoy aihakna yamna ningamdana solhowi haina pabungda khara tambiyo. Mahakna haibadumak aihakna injaramlabadi ngasi aihakna mafam masida kanaga so sokna samnaba yadana loinadana leiribase leiramloi. Nupa adunasu mahaki wafam aduda karisu semdokpa yararoi khaladuna mahaksu mahaki oidaba wari kaya liba hauраklamme. Nahaki pabungdo mabuk yamna phai. Amukmuk sargagi laikolduda mahaka aihakka thengne. Mahakna kayagi matik mabuksel saubagi haibabu aihakse malem asida satuna nungai jaruro aduga asigumba
ꯆꯠꯅꯔꯣꯜ ꯅꯠꯇ꯭ꯔꯕ ꯇꯧꯍꯩꯗ꯭ꯔꯕ ꯑꯁꯤꯒꯤ ꯄꯥꯞ ꯑꯗꯨꯕꯨꯅ ꯃꯍꯥꯛ ꯄꯨꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤꯅꯦ꯫ ꯍꯌꯦꯡ ꯑꯩꯅ ꯍꯟꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯗꯦꯂꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯕꯨ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯗꯦꯂꯥꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯃꯗꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯦ ꯄꯨꯈ꯭ꯔꯣ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯥꯕꯨꯡꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕ ꯂꯩꯔꯕꯁꯨ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯋꯥꯐꯝ ꯑꯗꯨꯗꯒꯤ ꯀꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ꯫ ꯗꯔꯀꯥꯔ ꯍꯦꯟꯅ ꯂꯩꯒꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯦꯂꯥ ꯃꯍꯥꯛꯀꯤ ꯎꯄꯨꯗ ꯊꯝꯖꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯕꯣꯔꯥꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯁꯨꯞꯅꯈꯛꯀꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯅ ꯁꯦꯔꯥꯟꯅꯅ ꯇꯥꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯟ ꯊꯨꯝ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨꯡꯒꯤꯗꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯒꯅꯤ ꯈꯜꯂꯨꯕꯗ ꯊꯥꯖꯗꯕ ꯑꯃꯗꯤ ꯇꯅꯤꯛ ꯇꯅꯤꯛꯄ ꯋꯥꯈꯜꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯍꯟꯅ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯗꯦꯂꯥꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯗꯦꯂꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯁ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ! ꯃꯁꯤꯗꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯍꯔꯥꯎꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕ ꯁꯦꯜꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯁꯣꯏ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯑꯃꯨꯛꯀ ꯍꯜꯂꯛꯄ ꯌꯥꯔꯒꯗꯤ ꯍꯟꯕꯤꯔꯛꯈꯣꯀꯣ, ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯇꯝꯂꯛꯄꯒꯦ ꯍꯥꯏꯕꯗꯣ ꯄꯥꯎꯗꯝꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯣ ꯍꯣꯠꯅꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯍꯥꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯑꯁꯤꯗ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯑꯩꯍꯥꯛꯇꯤ ꯁꯨꯞꯅꯈꯛꯀꯤ ꯏꯁꯤꯡꯇꯃꯛ ꯈꯧꯔꯥꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃꯁꯨ ꯏꯐꯝꯗ ꯄꯤꯕꯤꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯠꯇ ꯐꯥꯎꯍꯟꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯈꯥꯎꯖꯥꯎꯁꯤꯡ ꯑꯗꯨ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯗꯦꯂꯥꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨ ꯂꯦꯡꯖꯨꯝꯗꯒꯤ ꯕꯣꯔꯥꯈꯥꯎꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯈꯤ, ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯗꯦꯂꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯦꯂꯥ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯈꯜꯂꯨꯕꯗ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯗꯦꯂꯥꯅ ꯍꯪꯂꯝꯃꯤ, ꯃꯍꯥꯁꯣꯏ, ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯂꯩꯕꯤꯔꯕꯒꯦ? ꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄꯕꯣ? ꯑꯩꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯁꯔꯒ ꯌꯧꯒꯗꯕ ꯂꯝꯕꯤꯁꯦ ꯂꯝꯁꯥꯡ ꯑꯣꯏꯕꯅ ꯄꯨꯒꯗꯧꯔꯤꯕ ꯄꯣꯠꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯄꯨꯕꯗ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯈꯤꯕ ꯌꯥꯒꯗꯕ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯅꯍꯥꯛꯅ ꯁꯤꯟꯕꯤꯕꯒꯤ ꯁꯤꯟꯕꯤꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯗꯣ꯫ ꯗꯦꯂꯥ ꯂꯥꯡꯇꯛꯅꯕ ꯑꯃ ꯍꯦꯟꯅ ꯍꯦꯟꯅ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯄꯥꯕꯨꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯔꯣꯏꯗ꯭ꯔ ꯈꯜꯂꯨꯕꯗ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯂꯛꯄꯅ ꯀꯝꯗꯧꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯧꯍꯟꯒꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯁꯪꯒꯣꯟꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯔꯞ ꯄꯔꯞ ꯁꯪꯒꯣꯟ ꯇꯝꯅ ꯆꯦꯟꯈꯤ, ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯆꯟ ꯂꯥꯛꯂꯕ ꯁꯒꯣꯜ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤꯗ ꯊꯣꯡꯒꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯣ, ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯎꯄꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯇꯤꯉꯛ ꯇꯤꯉꯛ ꯐꯖꯔꯕ ꯁꯒꯣꯜ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯁꯒꯣꯜ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯕꯣꯔꯥꯈꯥꯎꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯁꯒꯣꯜꯗ ꯊꯣꯡꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯗꯦꯂꯥ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯋꯥꯈꯜꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯋꯥꯅ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯌꯧꯔꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯕꯤꯃꯜ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯗꯦꯂꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯃꯜꯅꯗꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯥꯖꯔꯕꯁꯨ ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯥꯟꯅ ꯊꯥꯖꯕ ꯑꯃꯗꯤ
ꯑꯄꯪꯕꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯆꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯂꯥꯛꯂꯕ ꯗꯦꯂꯥ ꯅꯤꯡꯉꯝꯗꯕ ꯍꯦꯟꯅ ꯐꯥꯎꯔꯛꯈꯤ꯫ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯈꯜꯂꯨꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕ ꯂꯟ ꯍꯜꯂꯛꯂꯔꯣꯏꯗꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯈꯔ ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯒꯅ ꯆꯂꯥꯛ ꯇꯧꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯒꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯤꯃꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯑꯣꯏꯗꯣ ꯁꯣꯏꯗꯅ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯄꯨ ꯈꯔ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯔꯛ ꯇꯔꯛ ꯂꯩꯖꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯟ ꯊꯨꯝ ꯂꯧꯊꯣꯛꯄ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯗꯣ ꯑꯩꯈꯣই ꯑꯅꯤꯅ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯖꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣই ꯑꯅꯤ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯍꯧꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗꯣ ꯁꯦꯟꯅꯗꯨꯅ ꯂꯩꯁꯤ꯫ ꯗꯦꯂꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯑꯗꯣ ꯈꯪꯕ ꯉꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯂꯣꯠꯇꯨꯅ ꯂꯨꯝꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯉꯥꯏꯔꯁꯤ꯫ ꯃꯗꯨꯅ ꯐꯔꯒꯅꯤ ꯅꯨꯄꯤ꯫ ꯑꯩꯈꯣই ꯑꯅꯤꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯔꯤꯕꯁꯦ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯂꯥꯛꯄ ꯉꯥꯏꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯉꯟ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯎꯊꯛ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯂꯥꯅ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃꯃꯨꯛ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯨꯄꯥ, ꯑꯩꯈꯣꯏꯅ ꯎꯊꯛ ꯑꯁꯤꯗ ꯂꯣꯟꯅ ꯂꯩꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯆꯪꯕ ꯉꯝꯂꯔꯣꯏ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯦ ꯑꯔꯦꯝꯕ ꯇꯥꯔꯅꯤꯗꯣ꯫ ꯑꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯁꯤ꯫ ꯃꯗꯨꯅꯁꯨ ꯐꯒꯅꯤ ꯅꯨꯄꯤ꯫ ꯑꯗꯨꯒꯅꯦ ꯊꯣꯡꯁꯦ ꯑꯃꯝꯕ ꯑꯣꯏꯕꯅꯤꯅ ꯍꯥꯡꯉꯤ ꯍꯥꯡꯗꯦ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯕꯗ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤꯗꯣ꯫ ꯑꯗꯨꯅ ꯊꯣꯡꯁꯦ ꯐꯛꯇꯣꯛꯂꯁꯤ, ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯐꯛꯇꯣꯛꯇꯨꯅ ꯎꯊꯛꯇ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯎꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯈꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯃꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯎꯊꯛꯇ ꯇꯣꯡꯂꯤꯕ ꯕꯤꯃꯜ ꯑꯃꯗꯤ ꯗꯦꯂꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏ, ꯏꯇꯥꯎ, ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯅꯤ ꯑꯩꯍꯥꯛꯅ ꯉꯁꯥꯏ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯀꯌꯥꯃꯔꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯍꯨꯔꯥꯜꯂꯨꯁꯤ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯉꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯨ ꯊꯣꯏꯅ ꯂꯩꯇꯕꯅꯤꯅ ꯃꯊ꯭ꯋꯥꯏ ꯍꯦꯛꯇꯃꯛ ꯂꯧꯔꯝꯁꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯈꯨꯒ꯭ꯔꯤ ꯑꯁꯩ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯌꯥ ꯊꯧꯔꯕ ꯊꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯊꯥꯡꯁꯤꯡ ꯑꯗꯨꯒꯤ ꯂꯪꯂꯕ ꯃꯁꯛ ꯑꯗꯨ ꯕꯤꯃꯜ ꯑꯃꯗꯤ ꯗꯦꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯕꯤꯃꯜ ꯑꯃꯗꯤ ꯗꯦꯂꯥ ꯎꯊꯛꯇꯒꯤ ꯐꯛꯇꯣꯛꯂꯕ ꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯥꯔꯛꯄꯒꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯗꯨꯅ ꯆꯦꯟꯈꯤ꯫ ꯏꯁ, ꯃꯁꯤꯗꯤ ꯑꯁꯦꯡꯕꯃꯛꯅꯤ! ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯁꯔꯒꯗ ꯂꯩꯈꯤꯕꯅꯤ, ꯁꯅꯥ ꯂꯨꯄꯥ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯁꯔꯒꯒꯤ ꯊꯣꯡ ꯍꯥꯡꯂꯦ꯫ ꯁꯔꯒꯗꯒꯤ ꯃꯤꯑꯣꯏ ꯊꯥꯔꯛꯇꯨꯅ ꯑꯩꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯒꯦ ꯈꯜꯂꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯅꯈꯣꯏ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯣ꯫ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯂꯥꯎꯔꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯆꯦꯟꯅꯈꯤꯕꯗꯨ ꯎꯕꯗ ꯕꯤꯃꯜ ꯑꯃꯗꯤ ꯗꯦꯂꯥꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯂꯥꯛꯂꯔꯣꯏ ꯈꯜꯂꯨꯕꯗ ꯄꯦꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯈꯔꯅ ꯅꯤꯟꯕꯨꯡ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯨꯔꯥꯟꯕ ꯆꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥꯍꯪ ꯑꯃ
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯪꯂꯝꯃꯤ꯫ ꯕꯤꯃꯜ, ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯁꯤꯗꯒꯤ ꯁꯔꯒꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯁꯔꯒꯒꯤ ꯗꯨꯠ ꯀꯨꯝꯊꯔꯛꯏ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯈꯔꯅ ꯂꯥꯎꯔꯗꯨꯅ ꯆꯦꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯍꯧꯔꯦ꯫ ꯃꯗꯨ ꯇꯁꯦꯡꯕꯃꯛꯂꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯕꯤꯃꯜ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯑꯆꯨꯝꯕꯃꯛꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ꯫ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯕꯨ ꯁꯔꯒꯗ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯁꯔꯒꯒꯤ ꯗꯨꯠꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯥꯁꯤꯟꯅꯕ, ꯅꯝꯊꯥꯛ ꯍꯩꯕ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗꯣ ꯈꯪꯂꯗꯨꯅ ꯁꯔꯒꯗꯒꯤ ꯇꯁꯦꯡꯂꯕ ꯗꯨꯠ ꯈꯔ ꯁꯔꯒꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯥꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯗꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯕ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯁꯤꯗꯒꯤ ꯁꯔꯒꯒꯤ ꯊꯣꯡ ꯍꯥꯡꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯎꯖꯥꯎ ꯑꯁꯦ ꯑꯩꯍꯥꯛꯀꯤꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯂꯟ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯑꯗꯨꯒ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯍꯧꯔꯒꯗꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯥꯖꯔꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯃꯜ ꯑꯃꯗꯤ ꯗꯦꯂꯥ ꯃꯥꯡꯈꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯅꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯕꯤꯃꯜ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯕꯤꯃꯜ, ꯅꯍꯥꯛꯀꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯞꯄ ꯑꯗꯨꯒꯨꯝꯅ ꯑꯩꯍꯥꯛꯁꯨ ꯍꯤꯞꯅꯤꯡꯉꯤ꯫ ꯎꯖꯥꯎ ꯑꯗꯨꯗꯤ ꯁꯔꯒꯒꯤ ꯊꯣꯡꯁꯨ ꯑꯣꯏꯕꯅꯤꯅ ꯁꯔꯒꯒꯤ ꯊꯧꯖꯥꯜ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯊꯥꯖꯩꯗꯣ꯫ ꯕꯤꯃꯜ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯎꯈꯥ ꯑꯁꯤꯗ ꯍꯤꯞꯀꯦ, ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯁꯦꯜ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯏꯗꯣ꯫ ꯃꯔꯝꯗꯤ ꯎꯖꯥꯎ ꯑꯁꯦ ꯑꯩꯍꯥꯛꯀꯤꯅꯤ꯫ ꯑꯗꯨꯅ ꯎꯖꯥꯎ ꯑꯁꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯎꯔꯨꯝ ꯑꯁꯤꯁꯨ ꯑꯩꯒꯤꯅꯤ꯫ ꯑꯗꯨꯅ ꯎꯔꯨꯝ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯕꯅꯤꯅ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯕꯤꯃꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯗꯨꯅ ꯎꯈꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯔꯦ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯔꯥꯎꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯕꯤꯃꯜꯁꯨ ꯑꯗꯨꯝꯅ ꯁꯦꯜ ꯇꯥꯟꯁꯤꯟꯕ ꯌꯥꯔꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯎꯔꯨꯝ ꯑꯁꯤꯒꯤꯗꯃꯛ ꯁꯦꯜ ꯄꯤꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯁꯔꯒꯒꯤ ꯊꯧꯖꯥꯜ ꯐꯪꯅꯕꯒꯨꯝꯅ ꯍꯔꯥꯎꯅ ꯄꯨꯝꯅꯃꯛ ꯍꯟꯅꯈꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯍꯥꯛꯀꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯋꯥꯔꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯇꯨꯡꯁꯤꯟꯗꯨꯅ ꯃꯥꯡꯈꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯁꯪꯒꯣꯝ ꯂꯂꯣꯟꯕ ꯑꯃꯈꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯝꯊꯥꯛꯅꯤ, ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯕꯤꯃꯜꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯅꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯝꯗꯧꯅ ꯃꯇꯤꯛ ꯆꯥꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯤꯑꯣꯏꯕꯗꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯂꯩꯔꯕ ꯃꯇꯝꯗꯇ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯠꯊꯣꯔꯛꯏ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯪꯒꯣꯝ ꯂꯂꯣꯟꯕ ꯔꯥꯖꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯕꯤꯃꯜ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯒ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯙꯨꯞ ꯑꯃꯗꯤ ꯍꯩ ꯂꯩ ꯐꯖꯔꯕ ꯂꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯍꯥꯛꯀꯤ ꯎꯖꯥꯎ ꯑꯗꯨ ꯇꯝꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ, ꯆꯃꯣꯠꯅꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯎꯈꯣꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯕꯤꯃꯜ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯅꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯆꯩꯔꯝꯃꯤ꯫ ꯇꯥꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯏꯁꯤꯡ ꯈꯤꯛꯆꯟꯗꯨꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯗꯨꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯌꯥ! ꯀꯌꯥꯗ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ? ꯑꯩꯍꯥꯛꯀꯤ ꯇꯁꯦꯡꯂꯕ ꯈꯣꯡ ꯈꯨꯠꯅ ꯏꯁꯥ ꯁꯦꯡꯗꯣꯛꯇ꯭ꯔꯒꯗꯤ ꯁꯣꯛꯇꯕ ꯎꯈꯣꯡ ꯑꯁꯤꯗ
ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯆꯥꯛꯅꯤꯕꯅꯣ ꯈꯪꯗꯕ ꯅꯍꯥꯛꯅ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯕ ꯁꯥꯔꯤ? ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯪꯒꯣꯝ ꯂꯂꯣꯟꯕ ꯔꯥꯖꯨꯅꯤ꯫ ꯔꯥꯖꯨ ꯃꯃꯥꯏ ꯃꯃꯤꯠ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯍꯥꯛꯀꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯕꯗꯤ? ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯍꯩ, ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ ꯋꯥꯐꯝꯅꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯪꯒꯠꯂꯤꯕꯗꯣ꯫ ꯑꯩꯍꯥꯛꯁꯦ ꯅꯍꯥꯛ ꯀꯅꯥꯅꯣ ꯈꯪꯗꯕꯗꯣ ꯅꯍꯥꯛꯀꯤ ꯄꯥꯞꯅꯤ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯨ! ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯇꯥꯅ ꯂꯥꯠꯆꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯨꯡꯂꯔꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯃꯐꯝꯁꯦ ꯁꯤꯠ ꯁꯦꯡꯕ ꯍꯧꯔꯒꯗꯕꯅꯤ꯫ ꯔꯥꯖꯨꯅ ꯈꯨꯝꯃꯤ, ꯑꯣ, ꯅꯍꯥꯛꯂ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯒꯒꯤ ꯊꯣꯉꯥꯛꯄ ꯗꯨꯠꯅꯤ ꯍꯥꯏꯕꯗꯣ? ꯕꯤꯃꯜ ꯑꯗꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯈꯝ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯄꯦꯟꯅ ꯆꯩꯔꯒꯦ ꯃꯇꯥꯒꯨꯝ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯤꯆꯩ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯩ, ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯍꯥꯛ ꯑꯩꯅ ꯈꯪꯉꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯆꯥꯛꯅꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯤ꯫ ꯃꯗꯣ ꯅꯍꯥꯛꯀꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯂꯩꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯣ ꯃꯗꯨꯅ ꯇꯥꯛꯆꯩ꯫ ꯆꯠꯂꯨ, ꯆꯠꯂꯨ, ꯃꯐꯝꯁꯦ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯔꯥꯖꯨꯅ ꯈꯨꯝꯃꯤ, ꯑꯩꯍꯥꯛ ꯁꯪꯒꯣꯝ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯎꯈꯣꯡ ꯑꯁꯤꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯀꯤ ꯃꯟꯗꯤꯔꯒꯨꯝꯅ ꯂꯥꯠꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯕꯒꯨꯝꯅ ꯈꯜꯂꯤꯕꯗꯣ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯠꯆꯔꯝꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯃꯜꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯟ ꯊꯨꯝ ꯇꯨꯡꯁꯤꯟꯕ ꯑꯃꯗꯤ ꯀꯂꯛ ꯃꯤꯍꯧꯕ ꯍꯥꯏꯕꯗꯨ ꯂꯩꯕꯅꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯈꯔ ꯐꯥꯊꯔꯗꯨꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯕꯤꯃꯜꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯠꯂꯣ ꯍꯥꯏꯔꯛꯀꯗꯕ ꯁꯦꯜꯐꯝꯗꯨ ꯀꯠꯄ ꯉꯝꯒꯗ꯭ꯔꯅꯦ? ꯉꯝꯗꯧꯕ ꯑꯣꯏꯔꯒꯗꯤ ꯀꯠꯂꯣ, ꯁꯦꯜ ꯈꯥꯎꯖꯥꯎ ꯑꯃ꯫ ꯔꯥꯖꯨꯅ ꯈꯨꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯁꯨ ꯎꯔꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯣꯊꯥꯕ ꯌꯥꯒꯗ꯭ꯔꯥ? ꯕꯤꯃꯜꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯀꯠꯄ ꯉꯝꯂꯒꯗꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯩꯒꯨꯝꯅ ꯂꯥꯛꯇꯨꯅ ꯎꯔꯨꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯖꯕ ꯌꯥꯅꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯁꯦꯜꯐꯝꯗꯣ ꯄꯤꯔꯒꯦ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯥꯟꯅꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯍꯥꯞꯇꯨꯅ ꯄꯨꯔꯤꯕ ꯇꯦꯛꯁꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯦꯜꯌꯥꯝ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯤꯃꯜꯗ ꯄꯤꯔꯝꯃꯤ꯫ ꯕꯤꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯖꯨꯗ ꯂꯩꯔꯝꯕ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯈꯤꯔꯝꯃꯤ ꯑꯃꯗꯤ ꯔꯥꯖꯨꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯈꯟꯈꯤꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯆꯩ ꯊꯥꯡꯂꯝꯕ ꯇꯧꯔꯝꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯐꯖꯔꯕ ꯋꯥꯍꯩꯁꯤꯡꯅ ꯊꯦꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯅꯒꯨꯟ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯑꯩꯍꯥꯛꯅ ꯌꯥꯔꯦ꯫ ꯎꯖꯥꯎ ꯑꯁꯤꯒꯤ ꯎꯔꯨꯝ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯎꯔꯨꯝ ꯑꯁꯤꯗ ꯅꯅꯤꯡ ꯅꯈꯥ ꯇꯧꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯅꯍꯥꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯁꯔꯒꯗꯒꯤ ꯆꯥꯏꯊꯔꯛꯄ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯃꯗꯤ ꯑꯁꯤꯔꯕꯥꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅꯁꯨ ꯅꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯃꯜ ꯃꯐꯝ ꯑꯗꯨ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯤꯛꯇꯣꯛ ꯆꯥꯝꯊꯣꯛꯄ ꯇꯧꯗꯨꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯎꯈꯣꯡ ꯑꯗꯨꯕꯨ ꯁꯔꯒ ꯑꯃꯁꯨꯡ ꯇꯥꯏꯕꯪꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯝꯅꯐꯝ ꯊꯣꯡ ꯑꯗꯨꯕꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯠꯆꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯪꯒꯣꯝ ꯂꯂꯣꯟꯕ ꯔꯥꯖꯨꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯊꯃꯣꯏꯗ ꯐꯥꯎꯕꯇ ꯅꯠꯇꯅ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤꯗꯨꯅ ꯂꯥꯂꯣꯡ ꯑꯃꯈꯛ ꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯍꯥꯟꯅꯒꯨꯝꯅ ꯔꯥꯖꯨ ꯎꯈꯣꯡ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯃꯁꯨ ꯃꯍꯥꯛꯀꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯃꯜ ꯁꯥꯎꯅ ꯆꯪꯂꯛꯏ, ꯆꯩ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯨ ꯃꯤꯠꯀꯞ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯉꯥꯏꯈꯣ ꯗꯨꯠ, ꯉꯔꯥꯡ ꯅꯪꯒ ꯑꯩꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯎꯔꯨꯝꯁꯤꯡ ꯑꯁꯦ ꯑꯩꯍꯥꯛꯅ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯅ
urumsing asibu aihaki apamba maongda sijinnabagi ayabasu nahakna pikrabani aina tawribase aihaki apambani mafam asida leiriba makoising ase aihaki sagai natagi miyoi ngaktani makoibusu yaifa mangol mafam asidagi phangnanaba aihakna urum asida awa potha halibani mataw asumna kumlakpa asidadi bimal makha tana sabtra tawba ngamkhidre upai leteduna mafam adu raju amadi mahaki khongburoi singki oikhre atopa miyoi kaya laklagasu raju gi maong mataw aduna haina handaba kaya thokhalammi bimaldi tawriba pumnamak asi wakhal thoklamde sel tabu mihauruba kaubana anirak suna wakhal khantharuba tawdana pumnamak asi yakhirammi asumna asum tawrakpa asida haujikti atopa miyoi amata ukhong asida laktuna pothaba phanglamde matam leiba khibikta raju amadi mahaki yamlaba khongburoi singa mafam aduda lengdana adumak leirammi mataw aduda khoirang khoisaunaraba bimalna nongmadi sauning maladuna asumna rajuda hanglammi nahakna mafam asida tawribase yamna asoiba haibado oire aihaki mandir gumlaba mafam asida leibak asigi miyoi kanamata laktuna leiba phangdre rajuna khummi adu oirabasu aihaknadi nahaki urum asibu tha amagi salfam piduna laikhrabani aduna nahakna phana adom sinkhro aihakidi urum asigi kanabase laujabani bimalna hairammi pumnamak oiragasu urum khaktamak haikibani adubu urum sina taduna leiriba mafam asidi aihaki lanaigi inkolni inkhol asida henjilaktuna nahaki khongburoi sing asina leiriba asigi daitadi kanana launi madudi ai khangdi adubu aihakti urum asigi kanabado aihaki khongburoi sing asida phanganjabani yaro nahak aihaki inkhol asida henjilakpa sukya yaro urum tamak laujau inkhol gi lemai asidi nahakna sel piduna leikhidre raju bimalgi wafam adu marai sakrini haiba bhab tare matam asida raju su matang matam chap chare haina khaladuna mahaksu mahaki marai sakri hauraklamme phare nahakna adu yona hairabadi nahakna urum amadi inkhol asigi mapu haibado oirabanina urum tamak aihaki ifamda sinabiro aduga nahaki inkhol asidi laujaro bimal raju ki wafam adu angakpa phaurammi kamdawna inkolda taribo urumasi setoktuna rajuda pigadage haiba wakhal aduda khumpham khangdaduna ngaihak ungduna lei maithiragadaba maithong adu urubada raju su giri hektamak taklamme pirone nahaksu nahaki thawai leptana pangthokso aihaksu aihaki selpham sing adugi kanabado nungaijabado phangjage bimal upai leitre mahaki matawaduda rajuna hairakki yengu bimal nahakna arembada miyoi kayabu lana lamjingle mafam asida nahakna makhoibu lana lamjingduna nahaki khudong saba lauribado lepa matam oire mafam asidi isam samba uzau amagi ukhongni sarga haibaduga karisu mari leinade pumnamak nahak amadi nahaki nupina sanakiba lila ngaktani nahaki nupina wakhal thenbadagi apangba matawaduna huranba nupa aduna lanthum singado irai laina pokhibani madugidamakta nahakna khudong saragani haiduna mafam asidagi aranba maongda sel tanba haibase yamna phattaba thabak amakhakni tasengna sarga haibado lairamba thoklabadi nahak soidanamakki pap phanglabadi nahakna luna khanjariba sarga haibado yauba ngamdana norokki komda tadawribani aduna ngasi hairiba numit asidagi nahaki thorom ase loisillo madugi mahut aihakomna humang malna sel thum tansillo matam adu khaktada nahak asengba nungaibado phangadawribani asumna fajaraba paukta kaya asi pibadagi bimalsu wakhal taraklammi sangom lalonba nupa adubu yamna thagatlammi adubu ikhang khangawdana nupa adudi arangba mangal amaga loinana sana lupa tana yomlaba fizolga loinana mahaki mitmang maktada leptuna leiramle matamaduda bimaldi aduki matik angakpa haibadu oiramme nahan makai sangom sumba rajuni haiduna mahaki mafamda leiramba adudi
अतई कनासु ओइरमद्रे पुम्नमक्पु सेंबी साबिरिबा मपु इबुंगो महाक ओइदुना लैरमले मतमसिदा बिमल ममित्त मपि सिंथदुना खुत्सा तरा लोनदुना खुरुमलदुना असुमना हाइजरम्मे हे अथोइबा ननायना लंजखिबा इराल पुम्नमक ngakpiyu मपोक खुदिंगमक्ता पाप असिबु कोकपिरम्मो तोलबा ननायना थमोय सेंगना लटनबा लैतना हाइजरी मसिगी मतुंगदा बिमल मपु इबुंगोगी थौजाल फंगलबा अमगुमना हाइरिबा मिकुप असिदगी असुंबा सत्पा अमदी लाना थाजदबा मियोय अमा ओइदुना हुमांगमलना सेल तांदुना नुंगाइना हिंकिरम्मे असिमकनी मियोयबा अखोयगी मरक्ता थोकलिबा असि मियोयबा अखोयना मतम लैबा खिबिकता मित्रंगदा ताउदुना ngayhakki thajabada luptuna awafamda isa ithanta songsinjai amadi lana thajaduna miyoi kayabu lana lamjingduna isagi nungaiba thijai adubu masi pumnamak asi khang uriba mapu mahaknadi kaidongnungda ngakpiba ngamloi maramatuna matam lairingai asumba chasi asumba tausi amadi asumba sandoksi haijaba asiga loinana phunga wari asi matang asida loijare Wari asi nungai biragadi like tawbiramo comment tawbiramo aduga channel asida nongna sangbirakpa oiragadi channel asibu subscribe tawbiramo